2025 की China organize tawduna pangthokhiba SCO summit loishinkhre pangthokriba mifam aduda Russia China India amasung North Korea punsinduna US bu challenge tawbagi oiba de-dollarization gi oiba khongthang kaya ama ubu fangkhri adubu madu khakta oidri pangthokliba Shanghai Cooperation of Organization gi oiba mifam aduda country amaga dominance gi oiba muknabasu marakta aduma ubu fangdaba natte matang asida India ki natural ally ni hailiba US hailiba countries ki maikeri ki trade 50% thamjilakliba tax asi tariff nate sanction ni haibu Wafam asi nomu ki mayek sengna Donald Trump ki maikeri ki phungdorakli hauji US ki maikeri ki India hailiba country asi bu Russia ki oiba khusu khulai amasung crude oil laibana maram moiduna yeknaba country amagumna ure haiba si mayek senglatli matang asida Russian President Vladimir Putin ki maikeri ki Indian hauji 5th generation fighter aircraft ama acquire tawnobi damakti amna kanna honari Tanja asida Su-57 Russia ki oina 5th generation advanced oile hairiba fighter aircraft asi India amasung Russia ki government punsinaduna India da joint venture production amagi damakta offer amakak pirakre India lenga amasung lamdam asigi oina lairiba India hairiba country asi expert hairiba kaya amagi maikei Su-57 asi India da produce tawba taragdi technology transfer gi oiba Wafam asi phongdokli tawbudu Russia hairiba country asi adukhakna pangba country amadi natri Another video update amada amuka hana taramna uksuring asi malem asi gi oina leiba global stage asi da nauna lakliba geopolitics amasung international relation gi oiba another development singi matangda punna mi tabinasi mathang manauna na yingbinasi yana anbasidi handak China hairiba country asi da pangtokhiba Shanghai Cooperation Organization gi oiba mifam maduda global south ki oiba nauna mapangal kan khalagdiba rising power na US amasung leidiba western bloc asibu challenge tawbugi oiba Wafam global south amasung Asian countries sing asigi maikei gi punsinduna matam kuina dagi lakliba western dominance asibu challenge tawbugi oiba Wafam asina international media asi wai chairi adubu Shanghai Cooperation Organization gi oina pangtokhiba mifam aduda leidiba countries sing asigi marakta manadaba wakhalon khara yan hanbada India amasung China hairiba country asi matam kuindigi muknaduna lakhiba adu USA gi maikei di country ani asibu target tawrakpadagi India China gi oina fagalakliba mari asida country ani asina border trade hawrakpa matamda Nepal hairiba piglaba country asigi maikei gi lipulek hairiba makoina claim tawriba territory ni hairiba mafam asida trade tawba yaroi haiduna tingkiba Wafam adu India ki maikei gi Nepal na thingba taraga su hairiba mafam aduda suksoi trade chatagani haibu Wafam phongdokraba matu Nepal ki Prime Minister Oli handak SCO gi oiba mifam gi damakta China da setpa matamda China da su complain tawrure adubu China hairiba country asigi maikei de kisu thawoi wawoi na tabi da khidre Nepal na yaba yadaba India amasung China hairiba country asigi oina border trade chatharakpa matamda Nepal na makhoi gi ni haiduna claim tawribe area asida China amasung India gi maikei gi ning tamna trade tawgadori Nepal gi maikei gi thinglakpa khudingmak chap manana thengnagadori Chumba Lanba territory asi kanagino haibigi Wafam adu tongana thamkhraga realistic point of view di yengba matamda geopolitics ki oiba point of view da apikba country sing pangal kanjadaba sing asi ki oiba Wafam asi kanamata na tabi di haibasi hadaki oiba matang asi su mayak sengna ubu fangli mathangdana West Asia gi oina lariba conflict asi da Israel amasung Hamas ki oiba landform asi da mi kiyama ki maikei di yaningdaba Wafam amasung protest kaya asi ki marakta Israel ki maikei di Gaza hairiba mafam asida akanba operation chatarakraba matungda Gaza asida hauzik rule tawduna lairiba Hamas hairiba military organization asigi maikei gi makoina October 7 na faduna porakhiba Israeli gi oiba citizen sing makoi gi oina hostage oina lairiba kamu sing asi thadokuna ceasefire porakpagi oiba Wafam da yana kre haiba gi oiba report ama muk thorakli amabu ogira hauzik West Asia gi oina lairiba film asida Piklaba Jews ki oiba Israel hairiba state asigi maikei gi makoi gi oina chatarakliba expansion ki oiba policy asi hauzik fawba gi oina thingba ngamdaba ki fiwam amada lakle fai haigira fatte haigira hauzik rule tawriba extreme right oiriba Benjamin Netanyahu gi oiba lenga asigi maikei gi Israel hairiba country asigi oiba territory asi nomu gi pakthokpa helakli haukiba matam khara asida Israel hairiba country asigi existence asibu accept tawdaba two-state theory da yadaba kangbu kaya amagi mathaktagi semkiba exist of resistance asi Israel gi maikei gi mathang manau naina makhwang thudekphagum ama natraga ama tamna adamak loisilakli mamangda Hamas ki oiba maroiba luchingba sing loisinkhre hauji Gaza da makhal pakha kya gi operation sing chathari mathangda Lebanon da opnet tawriba Hezbollah hairiba kangbu asigi oiba maroiba luchingba sing hatokre khulai laktoknabagi damakti yamna kan honari masidagi hendoktuna aduki mati yamna labna lairiba Yemen hairiba country asida lairiba Hotiski Prime Minister hatkre maru oiba luchingba sing target tawduna nomu gi adumak hat leptri
ꯃꯔꯝ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯔꯥꯟ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯗꯥꯏꯔꯦꯛ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯂꯥꯛꯇꯨꯅ ꯂꯥꯟ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯦꯛꯖꯤꯁ ꯑꯣꯐ ꯔꯦꯖꯤꯁꯇꯦꯟꯁꯀꯤ ꯏꯔꯥꯟꯅ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯁꯤꯌꯥ ꯒ꯭ꯔꯨꯞ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯁꯤꯜꯂꯛꯂꯦ꯫ ꯃꯊꯪꯗꯅ ꯍꯟꯗꯛ ꯆꯩꯅꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥ, ꯀꯣꯔꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯌꯨꯑꯦꯁ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯃꯔꯛ ꯑꯁꯤꯗ ꯃꯥꯟꯅꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯁꯤꯌꯥꯒ ꯅꯛꯅ ꯆꯠꯃꯤꯟꯅꯔꯝꯕ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯌꯨꯑꯦꯁꯅ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯖꯔꯕꯩꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯁꯤꯑꯣ ꯑꯁꯤꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥꯅ ꯕ꯭ꯂꯣꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄꯦꯟꯗꯕ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯖꯔꯕꯩꯖꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯄꯥꯡꯊꯣꯛꯈ꯭ꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯄꯔꯃꯤꯅꯦꯟ ꯑꯣꯏꯕ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯖꯔꯕꯩꯖꯥꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯕ꯭ꯂꯣꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯀ꯭ꯌꯨꯖꯦꯁꯟ ꯑꯃꯈꯛ ꯊꯣꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯁꯨꯡ ꯑꯖꯔꯕꯩꯖꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯃꯇꯦꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯕ ꯏꯁꯨꯕꯨ ꯑꯣꯏꯒꯦꯔꯥ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯑꯣꯏꯕ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯄꯨ ꯑꯣꯏꯒꯦꯔꯥ ꯑꯖꯔꯕꯩꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯥꯛꯄ ꯀꯟꯇ꯭ꯔꯤ ꯑꯃꯈꯛ ꯑꯣꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯨꯝꯂꯕ ꯑꯦꯟꯇꯤ ꯏꯟꯗꯤꯌꯥ ꯁ꯭ꯇꯦꯠ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯐꯣꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯌꯥꯎꯍꯟꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯗꯕ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯐꯝ ꯑꯃ ꯄꯥꯏꯔꯤꯕꯅꯤꯅ ꯑꯖꯔꯕꯩꯖꯥꯟ ꯑꯁꯤꯕꯨ ꯌꯥꯎꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯖꯔꯕꯩꯖꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯟꯗꯤꯌꯥꯅ ꯕ꯭ꯂꯣꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯊꯪꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ 5th ꯖꯦꯅꯦꯔꯦꯁꯟ ꯐꯥꯏꯇꯔ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡ ꯑꯦꯛꯋꯥꯌꯔ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕ ꯃꯇꯝ ꯑꯃꯈꯛꯅꯤ꯫ ꯃꯁꯥꯅ ꯗꯦꯚꯂꯞ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯕ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯏꯕ ꯌꯥꯔꯛꯇꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯎꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯩꯕꯒꯤ ꯑꯣꯏꯕ ꯇꯦꯟꯗꯔ ꯍꯦꯛ ꯄꯥꯁ ꯇꯧꯈꯤꯕꯒ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯤꯑꯣꯒꯤ ꯑꯣꯏꯕ ꯁꯃꯤꯠ ꯑꯗꯨ ꯂꯣꯏꯈꯤꯕ ꯃꯇꯨꯡꯗ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯔ ꯑꯃ ꯑꯣꯏꯅ ꯔꯁꯤꯌꯟ ꯃꯦꯗ 5th ꯖꯦꯅꯦꯔꯦꯁꯟ Su-57 ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯁꯝꯅꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯗ ꯗꯦꯚꯂꯞ ꯇꯧꯃꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤ ꯌꯧꯁꯤꯜꯂꯛꯄꯗ Su-57 ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯟ ꯐꯥꯏꯇꯔ ꯖꯦꯠ F-35ꯇꯒꯤ ꯀꯝꯄꯦꯌꯔ ꯇꯧꯕꯗ ꯃꯃꯜ ꯍꯣꯡꯕꯗ ꯅꯠꯇꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯨꯟꯅ ꯄꯨꯊꯣꯛꯄꯤꯅꯕ ꯏꯟꯗꯤꯌꯥꯗ ꯁꯥꯖꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔꯃꯛ ꯐꯪꯗꯕ ꯇꯥꯔꯒꯁꯨ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯣꯔꯁ ꯀꯣꯗ ꯑꯗꯨ ꯐꯥꯎꯕꯗꯤ ꯐꯪꯕꯒꯤ ꯑꯣꯏꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯁꯤ ꯂꯩ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯐꯥꯎꯕ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯊꯣꯏꯗꯣꯛꯅ ꯄꯤꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯂꯩꯔꯝꯂꯣꯏ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯅ ꯄꯤꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄꯤꯒꯗꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯁꯣꯔꯁ ꯀꯣꯗ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯒꯅꯤ꯫ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯁꯥꯖꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄꯗꯒꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨꯗ ꯏꯀ꯭ꯋꯤꯞ ꯇꯧꯗꯨꯅ ꯄꯨꯟꯅ ꯐꯪꯁꯟ ꯇꯧꯃꯤꯟꯅꯕ ꯌꯥꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯣꯔꯁ ꯀꯣꯗ ꯑꯗꯨ ꯃꯊꯧ ꯇꯥꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯍꯦꯛ ꯂꯩꯕ ꯃꯇꯝꯗ ꯄꯨꯟꯅ ꯁꯥꯕꯤꯅꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯣꯝꯁꯨ ꯈꯟꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯅ ꯁꯥꯏꯟꯇꯤꯁ ꯀꯌꯥ ꯑꯃ ꯊꯥꯗꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯊꯥꯗꯗꯨꯅ ꯔꯤꯁꯥꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇꯣꯞ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯌꯣꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯁꯥꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯗꯨꯅ ꯄꯤꯔꯛꯎ ꯍꯥꯏꯕꯒꯤꯗꯃꯛꯇ ꯄꯤꯊꯣꯛꯄ ꯑꯁꯤ ꯑꯗꯣꯝ ꯄꯤꯅꯤꯡꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤꯗꯤ ꯃꯔꯝ ꯑꯗꯨꯅ ꯇꯦꯛꯅꯣꯂꯣꯖꯤ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯔꯁꯤꯌꯥ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯅ ꯆꯦꯠꯄ ꯃꯔꯤ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯊꯣꯏꯗꯣꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯎꯕ ꯐꯪꯗ꯭ꯔꯤ꯫